MIL ꯑꯣꯏꯅ ꯂꯧꯍꯟꯕꯤꯌꯨꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ MIL ꯑꯣꯏꯅ ꯂꯧꯔꯗꯤ ꯑꯩꯒꯤ ꯏꯃꯥꯂꯣꯟꯗꯨꯗꯤ ꯍꯤꯡꯉꯤꯗꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯅ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯗꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯗꯣ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯨꯁꯤꯅꯤ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯇꯝꯕ ꯇꯣꯛꯊꯣꯛꯑꯣ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟ ꯑꯣꯏꯅ ꯇꯝꯃꯨ ꯍꯥꯏꯅꯕ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯊꯥꯎ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯂꯣꯟ ꯇꯝꯕꯒ ꯀꯥꯟꯅꯗ꯭ꯔꯦ ꯏꯪꯂꯤꯁ ꯇꯝꯕꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯇꯝ ꯇꯧꯅ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗ ꯑꯃꯨꯛ ꯇꯝꯃꯛꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯀꯥꯟꯗꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯑꯩꯒꯤ ꯏꯃꯥ ꯂꯩꯅ ꯑꯩ ꯃꯤꯒꯤ ꯏꯃꯥ ꯑꯗꯨꯒ ꯏꯃꯥ ꯀꯧꯒꯗꯣꯔꯤꯕ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯥꯊꯣꯛꯄ ꯉꯝꯃꯗ꯭ꯔꯥꯕ ꯑꯗꯨ ꯌꯥꯊꯣꯛꯄ ꯉꯝꯃꯗꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯃꯨꯠꯀꯦ ꯃꯨꯠꯆꯒꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯕꯦꯡꯒꯣꯂꯤ ꯃꯇꯨꯡꯗ ꯕꯦꯡꯒꯣꯂꯤ ꯂꯣꯟ ꯇꯝꯃꯨꯔꯁꯤ ꯀꯩꯅꯣ ꯃꯥꯡꯖꯗꯣꯏꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯏꯃꯥ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯉꯥꯡꯉꯛꯇ꯭ꯔꯀꯥꯟꯗꯗꯤ ꯑꯁꯥꯝꯗ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯉꯥꯡꯕ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯇꯝ ꯇꯧꯅ ꯆꯍꯤ 10, 30, 40ꯗꯗꯤ ꯑꯩꯈꯣꯏꯁꯦ ꯕꯦꯡꯒꯣꯂꯤ ꯂꯣꯟ ꯉꯥꯡꯕ ꯃꯅꯤꯄꯨꯔꯤ ꯕꯦꯡꯒꯣꯂꯤ ꯍꯥꯏꯔꯛꯈꯤꯅꯦꯕ